Ngasisu mahaussagumna mayamgidamakta nungairaba fungawari ama puduna lakjari. Wari asigi mamingna Linna onba pakhang. Matam amada kharam kanglupki khukan pangalaba ningthau ama palami. Magi machanupa poklamde. Machanupi ani poklami. Animag masak mataw changkhonba maram mokpi ngakta oirami. Piklingaydagi mama mapagi matung induna law shuba chatlami. Law hek hunbadagi lokpa phawbagi labukta uchek ngakpasi makhoi anigi mathauni. Mapana machanupi anigi wadanaba haiduna labuk mayaida awangba sagai yawba lawsang saduna thami. Madudagi thauri tingduna labuki mafam khudingda chai yungduna thauri tinglaga thauri machinna sagaida thamlaga madu chingduna nomhanduna uchek tananabasu chemlami. Maduna machin manaw anina lawsangda sana sanana nungaina uchek ngaklami. Asumna mama mapagi mating pangna kumja kaya hawkre. Makhoi anisu nongma nongmagi laysabi mapung pharakle. Nongmadi masak mataw phajakraba pakhang ama laktuna makhoi anigi law ngakpadu mating panglare. Machin manaw anisu karisu khalluba tawdana pakhang masak mataw phajaba amana mateng panglaba aduda harau tawbirami. Khungi pakhang natrabasu atopa thangnaba khundagi lakpo oiramgani khalami. Mathangi numittasu pakhang ado laklami. Machin manaw anina magi maming laifam hangbada hayu haiba yaramdi. Adumnadi oirabada wari watai sabada yamna nungaiba mi ama oirami. Asumna pakhang ado numit khudingi laktuna makhoigi mateng panglami. Nongmadi machin manaw anina law ngakpa lakpada uchek tananaba tingliba thauri ado matat tattuna leiramli. Makhoi ani sawbana loire wana hotnaduna thauri sing ado samduna semle. Samba hek loibada pakhangdo laklami. Machin manaw anina thauri tatlambagi wadu pakhangduda hairamde. Mathangi numittasu thauri sing ado hanagumna tattuna leirami. Asumna numit khudingi oina thauri ase chap manana hekta tattuna leirami. Machin manaw ani changduna ayuk chuppa thauri samduna leirami. Thauri sambada thabak amata suba ngamlamde wabanasu loirami. Nongmadi thauri samna mache aduna hairami. Kanagumbanane thauri asibu sambiduna mateng pangbiduna mathangi numitta tathanbidrabadi nupi oire ita sanarage nupa oire aigi nupa hekta oirage. Wadu hek haiba loibada pakhang ado laklami. Aduga ibema hauzik nangna haikibadubu karino haiduna hanglami. Nupi aduna ikaijaduna karisu haide haina khumlami. Pakhang aduna kanna hangjilakpadagi nupi aduna wari pumba lirami. Pakhang ado yamna haraurami. Thauri ado mana ngaihaktangda samlami. Mathangi numitta thauri do tatlamdre. Hainakibagi matung ina pakhang aduna machi aduga nungsinare. Thauri su amuk hanna tatkidre. Nongmadi machin manaw ani changduna pakhang adugi maming amadi laifam haidok tabayade haiduna taknarami. Pakhang ado ahanbadadi haidoklamde akonbada hairaklami. Ibema nakhoina aibu hek uningba matamda aibu hekta kaurau ai soidana lakani. Kaurakpadi adagi laisawbung asigi mathakta leplaga kaurau. Asi haiduna labuki kachin oina laiba laisawbung amada makhut thinduna taklami. Manaw nupina laisawbung ka aduna kaubada pakhang ado hekta laklami. Asumna numit kayani hawkre. Nongmadi manaw nupi aduna kaurubada
ꯑꯆꯧꯕ ꯂꯤꯟ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯒ ꯄꯥꯈꯪ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯀꯤꯕ ꯑꯃꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯗꯣ ꯃꯆꯦꯗꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗ꯭ꯔꯦ꯫ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯗ꯭ꯔꯦ꯫ ꯃꯆꯦꯒ ꯅꯨꯄꯥꯗꯨꯗꯒ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯑꯌꯨꯛ ꯑꯌꯨꯛ ꯆꯔꯥ ꯍꯦꯜꯂꯛꯄꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯥꯡ ꯀꯪꯁꯤꯜꯂꯛꯂꯦ꯫ ꯃꯆꯦꯅ ꯍꯪꯕꯗꯁꯨ ꯇꯥꯛꯇ꯭ꯔꯦ꯫ ꯂꯧ ꯃꯨꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯣꯡꯃ ꯃꯆꯦꯗꯨꯅ ꯄꯥꯈꯪꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯍꯌꯦꯡꯗꯤ ꯅꯪ ꯂꯥꯛꯂꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯀꯨꯝꯃꯩ ꯂꯩ, ꯑꯗꯨꯅ ꯑꯩꯗꯤ ꯂꯧꯗ ꯂꯥꯛꯂꯔꯣꯏ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯦꯗꯣ ꯀꯨꯝꯃꯩ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯀꯨꯝꯃꯩ ꯌꯥꯎꯕ ꯊꯣꯛꯂꯝꯗꯦ꯫ ꯂꯧ ꯉꯥꯛꯄ ꯃꯄꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯄꯥꯅ ꯃꯥꯕꯨ ꯀꯨꯝꯃꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯧꯕꯨꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯌꯨꯛ ꯆꯥꯛ ꯆꯥꯗꯕꯅꯣ, ꯂꯧꯕꯨꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯀꯨꯞꯅ ꯃꯄꯥꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯣ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥꯗ ꯂꯣꯏꯅ ꯂꯤꯊꯣꯛꯂꯦ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯄꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯅꯨꯄꯥꯗꯣ ꯀꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ, "ꯄꯥꯕꯥ, ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯂꯔꯣꯏ꯫ ꯏꯆꯦꯅ ꯈꯨꯟꯒꯤ ꯀꯨꯝꯃꯩ ꯂꯩ ꯍꯥꯏꯅ ꯂꯥꯛꯀꯅꯨ ꯍꯥꯏꯈ꯭ꯔꯦ"꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯀꯧꯔꯕꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯧꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯁꯧꯕꯨꯡ ꯀꯥꯗꯨꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯝꯃꯤ꯫ ꯃꯄꯥꯗꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯥꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯟꯅ ꯍꯟꯅ ꯀꯧꯕꯗꯒꯤ ꯄꯥꯈꯪꯗꯣ ꯋꯥꯈꯜꯗ, "ꯉꯔꯥꯡꯗꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕꯅꯤ, ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯂꯩꯔꯕꯅꯣ ꯈꯪꯗꯦ, ꯀꯨꯝꯃꯩꯗꯣ ꯇꯧꯗ꯭ꯔꯕꯖꯥꯠꯂꯥ" ꯑꯁꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯤꯟ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯀꯛꯁꯤꯡ ꯑꯗꯣ ꯍꯥ ꯇꯥꯟꯈꯤꯕꯒꯤ ꯑꯆꯧꯕ ꯀꯣꯝ ꯑꯃꯗ ꯊꯥꯗꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯣ ꯃꯆꯦꯗ ꯈꯪꯍꯟꯗꯅꯕ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯀꯨꯝꯃꯩ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯨꯝꯃꯩ ꯌꯥꯎꯔꯨꯔꯒ ꯑꯍꯤꯡ ꯍꯜꯂꯛꯇꯨꯅ ꯆꯣꯛꯊꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯃꯪꯗ ꯄꯥꯈꯪꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, "ꯕꯦꯝꯃ, ꯑꯩꯗꯤ ꯅꯪꯒꯤ ꯅꯄꯥꯅ ꯍꯥꯠꯇꯨꯅ ꯅꯈꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯍꯥ ꯇꯥꯟꯈꯤꯕꯒꯤ ꯀꯣꯝꯗ ꯃꯀꯛ ꯃꯀꯛ ꯊꯥꯗꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯑꯁꯤꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯂꯤꯟꯒꯤ ꯁꯛꯇꯝ ꯑꯣꯏꯕ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ꯫ "ꯅꯪꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯅꯣꯡꯉꯥꯟꯕꯒ ꯉꯥꯕꯣꯡ ꯐꯤ ꯑꯃ ꯄꯨꯔꯒ ꯂꯧꯕꯨꯛꯇ ꯂꯥꯛꯎ꯫ ꯉꯥꯕꯣꯡ ꯐꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯀꯣꯝꯗꯒꯤ ꯂꯧꯈꯠꯂꯒ ꯑꯀꯛꯄ ꯃꯀꯛꯁꯤꯡ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯄꯔꯦꯡ ꯁꯥꯅ ꯁꯝꯖꯤꯟꯅꯧ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯗꯨꯃꯛ ꯁꯤꯔꯒꯅꯤ ꯏꯕꯦꯝꯃ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯪꯗ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯂꯝꯃꯤ꯫ ꯅꯨꯡꯁꯥ ꯊꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯐꯨꯛ ꯍꯧꯒꯠꯂꯝꯃꯤ꯫ ꯐꯤ ꯉꯥꯕꯣꯡ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯀꯞꯅ ꯀꯞꯅ ꯂꯧꯕꯨꯛꯇ ꯆꯦꯟꯈ꯭ꯔꯦ꯫ ꯃꯆꯦꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯇꯨꯃꯤꯟꯅꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯅ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯗꯨꯅ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯇꯥꯅꯔꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯌꯧꯕꯗ ꯅꯣꯡ ꯈꯔ ꯈꯔ ꯉꯥꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥ ꯇꯥꯟꯐꯝ ꯀꯣꯝ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯃꯪꯗ ꯎꯈꯤꯕꯗꯨꯃꯛ ꯆꯨꯝꯂꯝꯂꯦ꯫ ꯉꯥꯕꯣꯡ ꯐꯤ ꯑꯗꯣ ꯊꯥꯗꯨꯅ ꯂꯤꯟ ꯃꯀꯛꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯐꯝ ꯆꯥꯅ ꯁꯝꯖꯤꯜꯂꯦ꯫ ꯂꯤꯟ ꯑꯗꯣ ꯈꯨꯗꯛꯇ ꯍꯤꯡꯒꯠꯂꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯗꯣ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯣ ꯍꯔꯥꯎꯕꯅ ꯀꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯨꯔꯦꯜ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯏꯁꯤꯡ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯣ ꯂꯤꯟ ꯑꯣꯏꯅ ꯇꯨꯔꯦꯜꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡꯗ ꯂꯤꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯂꯝꯕ ꯃꯅꯥꯎꯅꯨꯄꯤꯅ ꯅꯨꯡꯁꯥ ꯊꯤꯔꯛꯂꯗꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯂꯦ꯫ "ꯏꯆꯦ,
ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯑꯩꯅ ꯂꯥꯟꯈꯤꯕꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯏꯊꯟꯅꯇ ꯊꯝꯂꯝꯒꯅꯨ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯆꯦꯕꯨ ꯈꯥꯝꯖꯔꯝꯃꯤ꯫ ꯃꯆꯦꯅ, ꯕꯦꯝꯃ, ꯅꯪꯗꯤ ꯂꯥꯟꯗꯦ, ꯑꯩ ꯀꯅꯥꯕꯨꯁꯨ ꯁꯥꯎꯕ ꯂꯩꯇꯦ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯤ꯫ ꯏꯅꯥꯎ, ꯑꯩꯗꯤ ꯆꯠꯂꯒꯦ, ꯑꯩ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯈꯜꯂꯕꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯎ꯫ ꯃꯁꯥ ꯌꯥꯝꯅ ꯂꯣꯡꯕ ꯎ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯤ ꯁꯥꯅꯕ ꯄꯣꯠꯆꯩꯁꯤꯡ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯒꯤ ꯐꯤꯗꯣ ꯁꯥꯗꯨꯅ ꯂꯩꯊꯣꯛꯎ꯫ ꯑꯍꯤꯡꯗ ꯎ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯂꯩꯌꯨ꯫ ꯅꯪꯅ ꯎꯗꯣ ꯋꯥꯡꯈꯠꯂꯣ ꯍꯥꯏꯕꯗ ꯎ ꯑꯗꯣ ꯋꯥꯡꯈꯠꯂꯛꯀꯅꯤ, ꯑꯗꯨꯒ ꯅꯦꯝꯊꯍꯟꯅꯤꯡꯕ ꯃꯇꯝꯗ ꯅꯪ ꯅꯦꯝꯊꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯎ ꯑꯗꯣ ꯅꯦꯝꯊꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯂꯩꯕꯗ ꯅꯪꯕꯨ ꯁꯥ ꯀꯩꯅꯁꯨ ꯁꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯂꯧꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤ, ꯃꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯉꯨ꯫ ꯃꯁꯤ ꯍꯥꯏꯕ ꯂꯣꯏꯕꯗ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯆꯦ ꯑꯗꯣ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯏꯆꯦꯜ ꯑꯗꯨꯅ ꯃꯆꯦꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯡꯗꯣ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯃꯇ ꯇꯧꯗꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯪꯍꯥꯒꯨꯝ ꯃꯅꯥꯎꯅꯨꯄꯤꯗꯣ ꯂꯩꯍꯧꯔꯦ, ꯌꯥꯝꯅ ꯀꯨꯏꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯆꯦꯅ ꯍꯥꯏꯕꯗꯣ ꯏꯟꯁꯤꯔꯥ ꯏꯟꯒꯨꯝꯁꯤꯔꯥ ꯈꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯀꯣꯟꯕꯗ ꯃꯆꯦꯅ ꯍꯥꯏꯕꯗꯣ ꯏꯜꯂꯒꯦ ꯈꯟꯗꯨꯅ ꯇꯨꯔꯦꯜꯒꯤ ꯃꯔꯤꯜ ꯏꯟꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯑꯋꯥꯕ ꯑꯃꯠꯇ ꯈꯪꯗꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯎ ꯑꯗꯣ ꯐꯪꯂꯦ꯫ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯎꯗ ꯀꯥꯈꯠꯂꯤ, ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯗꯣ ꯁꯥꯕ ꯂꯣꯏꯔꯦ, ꯍꯦꯛ ꯁꯦꯠꯆꯤꯟꯗꯨꯅ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯃꯆꯦꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯂꯦ ꯈꯟꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯃꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝ ꯑꯃ ꯍꯤ ꯁꯥꯅꯅꯕ ꯎ ꯊꯤꯕ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯑꯁꯨꯛꯄ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯈꯔ ꯌꯥꯎꯔꯝꯗꯨꯅ ꯂꯥꯏ ꯑꯣꯏꯔꯦ ꯐꯥꯔꯁꯤ, ꯃꯤ ꯑꯣꯏꯔꯦ ꯐꯥꯔꯁꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯀꯠꯇꯨꯅ ꯃꯅꯥ ꯂꯧꯔꯨꯔꯁꯤ, ꯑꯩꯈꯣꯏ ꯃꯤ ꯑꯁꯨꯛ ꯌꯥꯝꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯣ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯅꯥꯛ ꯐꯥꯎꯕ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯥꯕ ꯉꯝꯂꯣꯏ, ꯑꯩ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯇꯝꯂꯨꯆꯣ, ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯤꯕꯗꯣ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯔꯣꯏ꯫ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯃꯨꯠꯂꯒꯗꯕꯅꯤ, ꯃꯥꯅ ꯑꯩꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯀꯅꯤ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯣ ꯉꯛꯂꯝꯃꯤ, ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯔꯝꯃꯤ, ꯆꯨꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯅꯤ ꯂꯩꯔꯤ, ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯈꯔ ꯂꯩꯔꯒꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯆꯨꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯟꯈ꯭ꯔꯒ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ, ꯃꯅꯥꯏꯁꯤꯡꯅ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯂꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯝꯕ ꯃꯆꯤꯟ ꯊꯤꯕ ꯅꯨꯄꯤꯅꯣ? ꯐꯥꯔꯒ ꯆꯩꯔꯥꯛ ꯄꯤꯒꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯅꯣ? ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯣ ꯁꯥꯄꯣꯠ ꯂꯥꯟꯄꯣꯠ ꯁꯦꯝꯗꯨꯅ ꯃꯅꯥꯏ ꯃꯁꯜ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯗꯨꯅ ꯎꯃꯪ ꯇꯥꯅ ꯂꯥꯛꯂꯦ꯫ ꯍꯥꯏꯒꯨꯝꯂꯗꯅ ꯎꯃꯪ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯉꯛꯈ꯭ꯔꯦ, ꯌꯦꯡꯕꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯆꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ
ꯎꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯆꯦꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯍꯥꯏꯕꯗ ꯈꯪꯍꯧꯗꯅ ꯎ ꯑꯗꯣ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯃꯤ ꯑꯃꯠꯇꯅ ꯀꯥꯕ ꯉꯝꯗꯕ ꯑꯆꯧꯕ ꯑꯋꯥꯡꯕ ꯎꯖꯥꯎ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯝꯃꯤ, ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯆꯝꯕ ꯅꯠꯇ꯭ꯔꯦꯅ, ꯃꯥꯅ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ, ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯂꯨꯍꯣꯡꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪꯁꯤ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯦ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯥꯜꯂꯦ, ꯅꯪꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯆꯨꯝꯂꯒꯅꯤ꯫ ꯑꯩꯒꯤ ꯂꯩꯃ ꯑꯅꯤ ꯂꯩ, ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯦ꯫ ꯅꯪꯅ ꯑꯩꯒꯤ ꯁꯥꯒꯩ ꯀꯟꯕꯤꯌꯨ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯎ ꯃꯊꯛꯇꯒꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯖꯅꯕ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯕꯨ ꯄꯥꯝꯂꯕꯗꯤ ꯗꯣꯂꯥꯏ ꯑꯃ ꯂꯧꯔꯨ, ꯃꯗꯨꯗ ꯇꯣꯡꯂꯒ ꯆꯠꯂꯁꯤ, ꯑꯩꯗꯤ ꯁꯒꯣꯜ ꯇꯣꯡꯕ ꯍꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛꯇ ꯀꯣꯅꯨꯡꯗ ꯃꯤ ꯊꯥꯗꯨꯅ ꯐꯖꯔꯕ ꯗꯣꯂꯥꯏ ꯑꯃ ꯂꯧꯍꯜꯂꯨꯔꯦ꯫ ꯃꯗꯨ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯗꯣ ꯀꯨꯝꯊꯔꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯎꯗꯣ ꯅꯦꯝꯊꯍꯜꯂꯒ ꯀꯨꯝꯊꯔꯛꯂꯦ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝꯗꯨꯅ ꯐꯥꯒꯗꯧꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯎꯗ ꯐꯠ ꯀꯥꯈꯠꯈꯤꯗꯨꯅ ꯈꯪꯋꯥꯡ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯁꯤꯗꯤ ꯐꯥꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯎꯗꯣ ꯌꯥꯟꯊꯠꯅꯕ ꯍꯥꯏꯔꯦ꯫ ꯎꯗꯨ ꯌꯥꯟꯕꯗ ꯁꯤꯡꯖꯪꯗꯣ ꯃꯌꯥ ꯂꯣꯏꯅ ꯇꯥꯔꯦ, ꯑꯃꯠꯇ ꯌꯥꯟꯕ ꯆꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯖꯕ ꯅꯠꯇꯅꯗꯤ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯕꯨ ꯂꯥꯞꯅ ꯂꯩꯍꯟꯈ꯭ꯔꯦ, ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧꯗꯣ ꯄꯨꯛꯆꯦꯜ ꯁꯦꯡꯂꯦ ꯈꯪꯂꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯎꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯅꯥꯏꯁꯤꯡꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯣꯡꯂꯦ꯫ ꯗꯣꯂꯥꯏ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯂꯩꯕꯥꯛ ꯄꯨꯝꯕ ꯍꯔꯥꯎꯅꯔꯦ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯒꯤ ꯃꯁꯛ ꯎꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯑꯁꯦ ꯃꯤꯔꯣꯜꯂꯛꯂꯦ꯫ ꯍꯥꯟꯅꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯀꯂꯛꯄ, ꯁꯥꯎꯅꯤꯡꯕ, ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯏꯌꯥꯟ ꯌꯥꯟꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯑꯔꯣꯟꯕ ꯋꯥ ꯀꯌꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯅꯨꯄꯤ ꯑꯗꯣ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯣꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃ ꯅꯤꯡꯊꯧꯗ ꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯅꯥꯛꯇ ꯂꯩꯕ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯁꯥꯎꯔꯝꯃꯤ, ꯊꯑꯣꯏꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯨꯅ ꯇꯧꯁꯤꯟꯅꯗꯨꯅ ꯑꯁꯦꯡꯕ ꯇꯟꯖꯥ ꯑꯃ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯝ ꯊꯥ ꯁꯨꯔꯛꯂꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯃꯆꯥ ꯄꯣꯛꯀꯗꯧꯔꯦ꯫ ꯂꯩꯃ ꯑꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯃꯥꯏꯕꯤꯒ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯗꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯐꯥꯏꯕꯣꯛ ꯄꯣꯛꯂꯦ꯫ ꯃꯥꯏꯕꯤꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯍꯦꯛ ꯄꯣꯛꯄꯒ ꯇꯨꯔꯦꯜꯗ ꯄꯨꯗꯨꯅ ꯂꯪꯊꯔꯨꯔꯦ꯫ ꯃꯅꯥꯛꯇ ꯅꯨꯡꯗꯨꯝ ꯑꯃ ꯊꯝꯖꯤꯜꯂꯦ꯫ ꯄꯥꯎ ꯑꯣꯏꯅ ꯅꯤꯡꯊꯧꯗ ꯂꯩꯃ ꯑꯇꯣꯝꯕꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯆꯥꯒꯤ ꯃꯍꯨꯠꯇ ꯅꯨꯡꯗꯨꯝ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏꯗꯨꯅ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯗꯣ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯂꯩꯃ ꯑꯇꯣꯟꯕꯤ ꯑꯗꯣ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯅꯤ ꯈꯟꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃ ꯑꯅꯤ ꯑꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯥꯝꯖꯔꯝꯃꯤ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯥꯏꯕꯣꯛ ꯄꯣꯛꯈꯤꯕꯅꯤ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯥꯏꯕꯣꯛ ꯄꯣꯛꯈꯤꯕꯅꯤ, ꯃꯆꯦ ꯑꯅꯤꯅ ꯊꯩꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯌꯥꯔꯝꯗꯦ꯫ ꯃꯥꯏꯕꯤ ꯑꯃꯗꯤ ꯂꯩꯃ ꯑꯅꯤꯗꯨꯅ ꯆꯤꯟꯈꯨꯝ ꯆꯞ ꯃꯥꯟꯅꯈꯤꯕꯅ ꯅꯤꯡꯊꯧꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯥꯠꯄꯗꯤ ꯍꯥꯠꯇ꯭ꯔꯦ, ꯃꯔꯨ ꯀꯣꯛꯊꯣꯛꯂꯦ, ꯃꯅꯥ ꯀꯛꯊꯠꯂꯦ, ꯑꯗꯨꯒ ꯃꯔꯩꯁꯨ ꯀꯛꯊꯠꯇꯨꯅ ꯂꯩꯃ ꯑꯇꯣꯟꯕꯤ ꯑꯗꯣ ꯗꯟꯗꯤ ꯄꯤꯔꯦ꯫ ꯑꯀꯛꯄ ꯃꯁꯝ, ꯃꯅꯥ ꯑꯃꯗꯤ ꯃꯔꯩ ꯑꯗꯣ ꯇꯨꯔꯦꯟꯗ ꯐꯤꯅ ꯌꯣꯝꯗꯨꯅ ꯂꯪꯊꯔꯦ꯫
ꯂꯩꯃ ꯑꯇꯣꯝꯕꯤꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯀꯣꯅꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯃꯁꯝ ꯃꯅꯥ ꯃꯔꯩ ꯌꯣꯝꯕ ꯐꯤ ꯑꯗꯣ ꯏꯁꯤꯡꯗ ꯂꯩꯔꯤꯕ ꯃꯆꯦꯅ ꯂꯧꯁꯤꯟꯈꯤꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯆꯥꯎꯔꯛꯇꯨꯅ ꯆꯦꯟꯕ ꯆꯣꯡꯕ ꯉꯝꯂꯛꯂꯦ꯫ ꯃꯇꯝꯗꯨꯗ ꯃꯃꯥꯕꯣꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯇꯥꯛꯇꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ꯫ ꯅꯈꯣꯏꯒꯤ ꯅꯄꯥꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯃꯥꯅ ꯂꯣꯟꯅꯕꯤ ꯃꯆꯦ ꯂꯩꯃ ꯑꯅꯤꯅ ꯀꯜꯂꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯁꯤꯡꯗ ꯊꯥꯗꯔꯛꯄꯅꯤ꯫ ꯅꯃꯥꯕꯨꯅ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯇꯝꯁꯤꯟꯗꯨꯅ ꯃꯔꯨ ꯀꯣꯛꯊꯣꯛꯄꯤꯔꯦ꯫ ꯃꯔꯩꯁꯨ ꯃꯅꯥꯁꯨ ꯀꯛꯊꯠꯄꯤꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯆꯤ ꯑꯃꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯀꯅꯥꯃꯠꯇꯅ ꯁꯝꯅꯕꯤꯗꯅ ꯂꯩꯔꯤ꯫ ꯁꯦ ꯃꯁꯤ ꯅꯃꯥꯒꯤ ꯃꯁꯝ ꯃꯔꯩ ꯑꯃꯗꯤ ꯃꯅꯥꯅꯤ꯫ ꯃꯁꯤ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯆꯠꯂꯨ꯫ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯒ ꯅꯃꯥꯗ ꯃꯁꯝ ꯃꯅꯥ ꯃꯔꯩ ꯑꯁꯦ ꯍꯥꯞꯆꯤꯟꯕꯗ ꯅꯃꯥꯒꯤ ꯁꯛꯇꯝ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯆꯞ ꯃꯥꯟꯅꯅ ꯍꯟꯖꯤꯜꯂꯛꯀꯅꯤ꯫ ꯅꯃꯥꯅ ꯍꯦꯛ ꯐꯔꯛꯄꯗ ꯅꯈꯣꯏ ꯑꯅꯤꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯃꯥꯕꯨ ꯄꯨꯔꯒ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯨ꯫ ꯑꯁꯨꯝ ꯆꯠꯂꯒ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯅꯆꯤꯟ ꯅꯅꯥꯎ ꯀꯣꯅꯨꯡ ꯁꯦꯝꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯊꯥꯗꯣꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯏꯔꯨꯖꯐꯝ ꯍꯤꯗꯦꯟ ꯑꯗꯣ ꯀꯨꯃꯪ ꯁꯥꯅ ꯏꯔꯣꯏꯗꯨꯅ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯑꯁꯨꯛ ꯆꯥꯎꯕ ꯍꯤꯗꯦꯟ ꯑꯁꯤꯕꯨ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯈꯛꯇꯅ ꯏꯔꯣꯏꯕꯗ ꯂꯩꯅꯥꯡ ꯇꯥꯅ ꯅꯩꯕ ꯑꯗꯨ ꯎꯕꯗ ꯄꯨꯝꯉꯛ ꯉꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯣ ꯊꯨꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯍꯤꯗꯦꯟ ꯅꯩꯈꯥꯏꯕꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯐꯥꯗꯨꯅ ꯄꯨꯔꯛꯅꯕ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯏꯁꯤꯡ ꯏꯌꯥꯏꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯣ ꯃꯁꯥꯃꯛ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯏ ꯑꯣꯏꯕꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯍꯦꯛ ꯎꯕꯗ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯑꯩꯒꯤ ꯏꯆꯥ ꯄꯣꯛꯇꯦ꯫ ꯅꯈꯣꯏꯕꯨ ꯏꯆꯥ ꯁꯛꯅ ꯀꯣꯅꯨꯡꯗ ꯅꯥꯎꯀꯣꯜꯂꯒꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯀꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯀꯣꯅꯨꯡꯗ ꯃꯆꯥ ꯁꯛꯅ ꯂꯨꯅ ꯊꯝꯕꯤꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯑꯍꯥꯎꯕ ꯄꯤꯕꯁꯨ ꯆꯥꯗ꯭ꯔꯦ, ꯃꯃꯜ ꯌꯥꯝꯕꯁꯨ ꯁꯦꯠꯇ꯭ꯔꯦ, ꯏꯆꯝ ꯆꯝꯅ ꯂꯩꯔꯦ꯫ ꯃꯃꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯕꯁꯨ ꯃꯃꯥꯅ ꯆꯥꯕꯗꯣ ꯆꯥꯔꯝꯃꯤ꯫ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯆꯥꯅꯤ꯫ ꯏꯃꯥꯕꯣꯛꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥꯗꯣ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯗꯨ ꯎꯖꯕ ꯐꯪꯖꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ꯫ ꯃꯔꯩꯗꯤ ꯌꯥꯎꯗꯕꯅ ꯋꯥ ꯉꯥꯡꯕꯗꯤ ꯊꯣꯛꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯂꯩꯃ ꯑꯅꯤ ꯑꯗꯣ ꯆꯤꯡꯅꯕ ꯄꯣꯛꯂꯦ꯫ ꯅꯤꯡꯊꯧꯗ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯤꯡꯊꯧ ꯑꯄꯪꯕ, ꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ꯫ ꯃꯥꯗꯤ ꯃꯔꯥꯜ ꯂꯩꯇꯕꯅꯤ꯫ ꯂꯥꯜꯂꯤꯕꯗꯤ ꯅꯪꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯂꯩꯃ ꯑꯅꯤꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯒ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯅꯤ꯫ ꯋꯥꯗꯣ ꯅꯤꯡꯊꯧꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯇ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯐꯔꯦ ꯑꯉꯥꯡꯁꯥ, ꯅꯈꯣꯏꯒꯤ ꯋꯥꯗꯣ ꯊꯥꯖꯕ ꯌꯥꯕ ꯀꯔꯤ ꯈꯨꯗꯝ ꯂꯩ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯃꯥꯒꯤ ꯀꯛꯊꯠꯈꯤꯕ ꯃꯁꯝ ꯃꯅꯥ ꯃꯔꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯖꯕꯤꯗ꯭ꯔꯒ ꯌꯦꯡꯕꯤꯌꯨ, ꯃꯁꯦ ꯅꯤꯡꯊꯧꯅ ꯏꯃꯥꯗꯒꯤ ꯀꯛꯊꯠꯇꯨꯅ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯁꯦ ꯏꯃꯥꯗ ꯍꯦꯛ ꯍꯥꯞꯆꯤꯟꯕꯤꯕꯗ ꯏꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯁꯛ ꯑꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯃꯁꯤ ꯏꯃꯥꯅ ꯂꯥꯟꯗꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯤꯡꯊꯧꯗꯣ ꯉꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯗꯣ ꯃꯥꯒꯤ ꯂꯩꯃ ꯑꯇꯣꯝꯕꯤꯒꯤ
ꯃꯥꯅ ꯀꯛꯊꯠꯇꯨꯅ ꯂꯪꯊꯣꯛꯈꯤꯕ ꯃꯁꯝ ꯃꯅꯥ ꯃꯔꯩ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯨꯁꯨ ꯆꯨꯝꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯃꯃꯥꯕꯣꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯣ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯀꯞꯂꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯥꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕ ꯂꯩꯃ ꯑꯅꯤꯕꯨ ꯈꯨꯗꯛꯇ ꯃꯔꯨ ꯀꯣꯛꯊꯣꯛꯂꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯂꯩꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈ꯭ꯔꯤ꯫ ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯛꯂꯒ ꯀꯧꯕ꯭ꯔꯨ ꯆꯤꯡꯂꯣꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯀꯣꯅꯨꯡ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫